पाउसेदी इबमर उइब पाउ खराब डेट तौजरी रूसिया की मिलिटरी डॉक्ट्रिन द न्यूक्लियर खुलाई सिनबकी वाफम मयक सेंगना ताकले यूक्रेन की मथक्ता रूसिया न प्री एम्प्टिव टैक्टिकल न्यूक्लियर स्ट्राइक अमा चथारोई हाइबगी वाफम लेब्रा हाइना हंगबदा रूसिया की डिप्यूटी फॉरेन मिनिस्टर न न्यूक्लियर खुलाई सिंग सिनब याबगी ओथोकप याबगी मतंगदा ओरिबम रूसिया की मिलिटरी डॉक्ट्रिन द मयक सेंगना ताकली हाइना ngasi लाइबक बुबन मिट फोंगदोखरे अखोगी मिलिटरी डॉक्ट्रिन अमा लई मदुदा खुदिमक इरि हाइना अलेक्जेंडर गोरस्को की वफम पलदुना स्टेट न्यूज एजेंसी RIA हाइके करिगुम्बा न्यूक्लियर खुलाई सिंग नतगना पाक्तुकना मांग ताखनबगी अतै खुलाई मखल सिंग रूसिया की मेयुक्ता सिनारकलबा नतगना कन्वेंशनल वेपन सिंग दगी ख्वाइदगी साथीबा अकीबा रोशन स्टेटना मायुंगरबदी रूसिया की ऑफिशियल मिलिटरी डेवलपमेंट प्रिंसिपल सिंग न्यूक्लियर वेपन सिंग सिनाबगी आयाबपी मालेम की मनुंग द ख्वाइदगी चौबा रूसिया की पाक चौरबा न्यूक्लियर खुलाई के पोकयदो सिननबगी वरिप अदु रूसिया की प्रेसिडेंट हाउसिंग व्लादिमीर पुतिन की खुतलाई रूसिया नसा तरिबा लान असिदा मिलिसिंग क्या सीग्रे मी मिलियन तरारो मकई थाथुअनग्रे अमसुंग मालेमगी ख्वाइदगी चौबा न्यूक्लियर फोर्स सिंग ओरिबा रूसिया अमसुंग यूनाइटेड स्टेट्स की मरक्ता हेन पाकथोक चौथोकपा लान अमा थोलकदगद्रा हाइबगी अकीबा लैरे प्रेसिडेंट पुतिन जून अनि लिसिंग अनि कुन द सही तौगिबा डिग्री अमरा रूसिया न मागी न्यूक्लियर खुलाई सिंग असिबो सुमनागी डिट्रेंस की पंपई अम ओइना लोय हाइके डिस्टेंस की पंपई अम ओइना लवी हाइके माना मिलिटरी डॉक्ट्रिन अदुगे वफम सु अमखना पनखी अदुबो माना न्यूक्लियर अटैक अम ऑर्डर तौगदब फिबम मरी की मतंगदा सु फंगदोखे आरिबा फिबम मरी अदुगे मनुंगदा यावरिबसी रूसिया द बैलिस्टिक मिसाइल अटैक अम तोरकपा याबगी थाजने ओइबा इपावा मसों रूसिया की न्यूक्लियर फोर्सिंग की पाकुम अम पीबा ngमनदबा याबा रूसियन फेडरेशन की मरुएबा स्टेट नत्रगना मिलिटरी इंस्टॉलेशन सिंग द येकनबगी अटैक अम यावरे सोवियत यूनियन लिसिंग अमगचा पन मरफटा मथोइदा लाइखा ताखिबा अदुगी मतुंगदा नोंगसुक लाइबाक सिंग रूसिया दा चथाबा पॉलिसी सिंग की मौंग अदुगी मतंगदा हन नुवाइतबा फंगथोखिबा व्लादिमीर पुतिन यूनाइटेड स्टेट्स न रूसिया बक हेननबा यूक्रेन बो सिनरगले हाइगे रूसिया बलंगोइ चंददा खुदोंथिबा तहननबा यूनाइटेड स्टेट्स न नेटो मिलिटरी अलायंस अदु हेना चाउथोकनबा कन होनरि अमसों यूक्रेन द लेरिबा रूसियन लोनगांग बसिंगबो अटपी नाइबी हरदन व्लादिमीर पुतिन स्पेशल मिलिटरी ऑपरेशन अम्बसतन फेब्रुआरी 12 ऑर्डर तौखिबने नागलमरोम रूसिया की मेयुक्त यूक्रेन US खुलाई पीब थुजिननब बिल US प्रेसिडेंट खुदेक पीखरे US प्रेसिडेंट जो बाइडेन गवर्नमेंट यूक्रेन रूसिया की मेयुक्त थेंगनरिब लान थेंगबांगनब खुलाई पीब थुजिनब याहननब नाजी जर्मनी थेंगनब US एलाइसिंग मपांगल कंखटननब चीना की वर्ल्ड वार 2 की खोंथांगमा अबुखना निंथौगब नुइता सिनाखरे रूसियन प्रेसिडेंट व्लादिमीर पुतिन की तमथिरब लान की मयोक्ता यूक्रेनियन चिलमकोई की लेबाक अमसों डेमोक्रेसी ngangnaba थेंगनरिब अदु यूनाइटेड स्टेट्स दा सौगल्ली यूनाइटेड स्टेट्स न सौगल्ली हरदन जो बाइडेन ना ओवल ऑफिसर लैंड लीज एक अदु सही तौके यूक्रेन सौगतनबगी फंसिंग दा अतोप बिलियन कुंट्राग हमदोय अमगी दमक हाइजबा अमसो मांगनाथुब अयाबा फंगननबा कांग्रेस दा पॉलिटिकल कंसेशन अम पिननबा सु मांगना थौरांग तौरी आइबगी इंगित पीखे नाजी जर्मनी की मथक्ता सोवियत की माइफाखिबा अदुगी सही की थौरम की दमक मॉस्को के रेड स्क्वाड मिलिटरी परेड अम प्रेसिडेंट पुतिन यंगचिनखिबा अदुगी पुंग खरा की तुंगदा US की हिस्टोरिक लैंड लीज पॉलिसी अदो मतम को चुननब अमुक नक्थो अनखिबने प्रेसिडेंट व्लादिमीर पुतिन विक्टोरी डे परेड अदु नाजी जन कुदुम चले है नमहंगना हाइरिबा फ्रो वेस्टर्न यूक्रेन की मथक्ता चथबा महगी लान अदो चुमी हाइबा उननबगी अचौबा कुमई अम ओंथोखे लिसिंग अमका चांपनिफु की सही सिंगदा यूनाइटेड स्टेट्स अमसुंग कम्युनिस्ट सोवियत यूनियन दा मकोइगे अफन बयेकनबा जर्मनी की मयुक्ता मतम खरा खोंबु अमिनरमखे सोवियत सिंग जाउना यूरोपियन पार्टनर सिंग का डॉलर बिलियन क्या की इक्विपमेंट पीबदा ब्यूरोक्रेटिक की खुरौ सिंग लखथुनब लैंड लीज पॉलिसी अदु हानबोइन मतम अदुगे US प्रेसिडेंट फ्रैंकलिन रोजवेल्ट न सिन्नखिबनी US की खोंथांग अदुबो यूक्रेन प्रेसिडेंट ज़ेलेंस्की न तरामनो ओखरे रूसिया ने यूक्रेन की मदद नोंगमकांगदना खुथाबगी थबक मखाताना चथरे ईस्टर्न यूक्रेन की मनुंग दलेबा लोहांस की खुंगंगी स्कूल अमदा रूसिया ने बोम थादुना जामत्रबदा म्योयंफु साथीब मोंगदा हारक्रे अना हुकिबा नोंगाइजिन निमित्ता यूक्रेन की रेजिडेंट गवर्नर फोंगदोक्रे गवर्नर सार्गी गाइडाइना फोंगतोरकफा द रूसियन लानमिसिन मखोगी अचौबा बोम सिंग अदु रिलोहो रिफका द लेबा फेरेस के स्कूल अमदा थांगचन मिट की निमिदांग वरमदा थादरखिबनी स्कूल अदु दमी मरफुद्रा एना संजफम लौदुना लेरिबने बोंगी मई अदुना बिल्डिंग अदु पुमयो जोसिन के बगुम तुमना चाखे मई अदु मुथन अदु होदबद पुंग मरी हेना संगे मई जागवा मफम अदु सेंगदोक्लब मतुंग यामना लेबक थिबा मोंग दमी अनि ग्यासी भागसंग बंगबंगम के आइना टेलीग्राम मैसेजिंग ऐप अमदा फोंदोरके
Mafam adudagi meu contrast and hopana hoki makoising aduki manung da taret amadi santi da soki aduga meu humfu amada building aduki manung da sina phangki haire thoki ba thok aduki matang da Ukraine amadi Western allies sing na misam yam gi matak ta bom kap sin da misam hat pai basi chanabigi wang wadani han akan bamong da maral sira po Moscow na janing da bafong torok pus lai khre auki batang chanmit ki atheng bada Ukraine President Zelensky na phang torok pada Azovstal State Wagamasung Authority daki misam chom henderes ku taw pangam khre Hajang mafam adu dagi thorap chok laba misam singda hidak langtak sing pi dona laying bagi thabak jathari Russia na bek to ba Ukraine gi Savredes group amana au ki bathang chen beta phong dorok pada Sternflan adu gi misam chamba gom budara taru evacuate to gre hide report to ragle tanja sida Russia gi President Putin na phong dorok pada chahi sigi February 13 dagi Ukraine gi mathakta sadagi ba plan si marwane special military operation na mane Majani Ukraine gi khulai faida ba mi amadi Russia gi meuk te ihau sagat pa mi sing amadi west countries in insin ba Ukraine na masong Masih loy na pamaruk mapang sing na Russia na sa thariban lan asig meukta lepi haina haire Russia na haukiba no majin bit pang thokiba victory day gi thorom adubo Zelensky ni yamna thamoi chok na thodo adugi matang da phang dorak pada ani suba malem gi lanchau da Germany na allies force sangjara khiba adu euro ki miyamna ningsingle adugum labat tam thira ba tawdok sing adu amuk na Ukraine da hanjalak le masipura bagasi Russia na Ukraine gi matak ta landharak pa sin thogan bane Lana sin malem pumbada akitu jangba amadi nuai taba fokhalle aina phangdoragle US gi President Joe Biden amasung atopa ji chapen gi luching basing na waijing namita Russia the victory day celebration pangthoki bagi video sing uladuna video call da wari sake madugi matung tabada makoi punna amatu aina punsin duna Zelensky damak lepkani aibu wafum phangdorake Russia na Odessa da hypersonic missile caption kre Russia Ukraine ki maru eva flagship what Odessa da hypersonic missile caption dona attack sa thagre an official source mana phangdogle Ukrainian force na pikiba overall gi matung ina di Odessa da leiba shopping center amade warehouse amada missile target caption dona attack sa thagibada civilian miyoi amasi ki aduga manga mana soga panangki hausi langkoi chansin dona leiriba mari folda gi civilian sing hondok pagi thongsu yamna kanna chadhare Azovstal Sternflan da civilian chamharom henbadi thokpa yadan leiri aire Russia ki President Vladimir Putin na lebak asigi khwaidagi chawba Pedrodrik Heliti ki thorum pangthok lingi da missile strike atu satharki bani haire maragasi da US President Joe Biden na Ukraine da military mateng piba kyana da bagi damakta bipartisan bill amat thakre maragasi da Germany ki wana so kip ta makoi ge embassy amukana hangdokre German ki foreign minister Annalena Baerbock na phongdoki ba wafam amada Kip da ladiba makoi ki embassy hangdokle haukife tha anirung ki matam asida Russian sin attack sa tharapodagi embassy adu thinjin ki bane Ukraine ki lanasi haukraba matung tarpada Germany ki cabinet members in Ukraine da khongsat pang thokre makoi na Ukraine da piba yaba mating punamak pigani habagi tha jabo wafam thamkre busa amadi Irvin town da khongsat pang thoklaba matung tarpada wafam asi phangtoki bane ariva mafam sing asi Russia ki lanmi sing na tamthina miat mifun mihot midai sathai aire Makatarakwa atopa pauda SB leader Azam Khan court na bel pikre makatana jail da lai higane Mingsatian ba mati miyo kangrup amaga angkoi tukat chanaba pokan bagi case amaga mari laina na laiba pokan namita Allahabad High Court ki Lucknow bench na hana ke Samajwadi Party SB ki minister Azam Khan da bel pikre adaman court na atai case ani ki matang da Jasmine Singh rejab tau ki bana maram oiduna SB ki lusing ba asi makatana jail da lai higane haire Single bench ki Justice Ramesh Singh na Sitapur prison da leiriba Khan da bel pike Azam Khan atai case ani ga mari nainaba bel petition sing Jasmine Singh reserve tau ki bo oibana makatana jail da laiki gani an Lucknow High Court ki additional advocate General Binod China phangdoke kumjali sing ani taraga mapan ki February amada Allama Jamir Nakmi ko bamyoi amana Azam Khan ki meukten dan penal court ki section 500 amasung 505 ki makada Hazrat Ganj police station da FIR ama file tau kibani section 500 asi miyoi amabo mingsat thian bagamari lainai amaso 505 asina miyam da hango tugat chabagi wakal chelan na bahona bagamari lainai section ani maki maximum punishment di sahi home jail da laiba asini ma case kara gamari lainana kumjali sing ani kun gi February dagi jail da lairakai bane Rampur dagi kapar lok sabagi MP oriba khana si pandona laiba dai case ngi manung da amo oriba Muhammad Ali Johor University ki property sinaba gamari lainaba Kesa mata su bel apply to bagal wina na ko na masigi jasmine reserve to na thamki bane University adu Khan na Chamber Trust amana chalai bani SP na Khan bo kumjali sing ani kuni thuigi assembly mekhal da Rampur assembly seat ki candidate oina thado ki bane
Aam Aadmi Party ki mathakta BJP ki lusingbasin action lawkhanaba honatuna Congress ki thawung chaningdaba phongdokre. South Delhi Municipal Corporation ki Commissioner amasung Delhi Police na Delhi ki BJP ki Chief Adesh Gupta na ahiba cherol piduna Aam Aadmi Party amasung Congress ki lusingbasin ki mayukta ngasi ayuk sign wakta bulldozer thawsilakpada thingkeba ki chap chava action lawkhat piu aina phongdokre. Mafam aduda SDMC na ain kaina lam khopsilakpasing but takai nerba thorong lawkhalakpada thawdok asi thokibane. Mamang thagi Efren Kunda BJP na rule toriba civic body ki member Adesh Gupta na SDMC ki area da lana lam henjin na jung kai sajalakle basing loktok na ba cherol iduna khangan khibane. Mafamadu da ruling kaya Bangladeshi amasung anti social element sing kaya sa dharakpadu loktok na ba pantam da Adesh Gupta na cherol adu iduna pisulubani haire. Harna wari upload krab matong da ngasi thabak oina aina jada ba mongda sign bag area da Bangladeshi Rohingya sing na lam khopsin na sajalakle ba jom sing takai ba horakhibane. Adumandamak tabak adu torok matamda tongan ba political party sing amasung bakoye losing basing jauna tabak adu thiklakibani party sing asige manungda Delhi government ki MLA sing Congress party ki losing basing amati Aam Aadmi Party ki member kaya na bulldozer ki mamang da sangsin duna lenga na lakhol agriba tabak adu athing bapirake thawdok adu da mafam adu da leiba police amati civic officials in ain kaina sajiliba jom sing taktok pagi tabak adu khodak da leban ki ana Adesh Gupta na iba chithi adu da phangdoraki aire Maramadu na lengan lokal agli batabak thawam singda et apan pirak liba rajniti dal ani asig mathakta chaba action lokal pinaba bhangna haijarakle ngasi ayu angan bada side wagta bulldozer thousand bahorpo matamda rajniti dal ani asig party sin center gi anobal law citizen amendment law gi mayukta leptana protest of bahurakhibane laibaga sigi authority ne de ain jada bamauda national capital asida ain kaina lamlok silakliba asi thugai gi thap makhata na sathaki gani aire Ecuador ki khwaidagi nawwa prison raibuta jamdrabada miyoni fogam doi sigre miyo chani hena chendhokre Ecuador ki jail amada rival gang singi marakta khuthongnaba ama mapong pharaba right olakhibaga loinana yamdrabada inmeni fogam doi sigre amasung miyo chani hena jail adudagi nanthokre hare authority sina phangdokhibada ningthauka punmita capital Ecuador dagi kilometer 50 rom lapna leiba Santo Domingo de los Coloridos ki Bella Vista prison manungda amaga yangthinariba Los Levos amasung R7 ko ba gang sing marakta khothongna rakhe thawdogodu ki matangda public prosecutor ki office na tutor da phangthoraki bagi matungina irang adu da jail inmate ni fogom doi sigre thawdogodu ki akupa sing khangna bagi damak jail adu da fajinduna thamliba sing ki mari mata singna paisadi de adu ki mapan da pullaga ngaiduna leina khe mamai de soklaba prisoner kaya truck amadi ambulance da medical facility sing pungda pu bahauke Interior Minister Patricio Quirilo na hai ningthokaba namit ki ayu angan bada rival gang sing marakta khuthoknaba aurakibane right adu da prisoner sing da jail adu da ki nanthokna na bo hona ki thawiga masung jamtrab da prisoner samaga taraga ni thoi amuk hana phajan ki aina Quirilo na phongdoki magi matungina atai inmate samaga sumna ni fan thiba khangdana leire thawdok adu aukiba tha khara asida Ecuador gi jail kya da paring na thorakiba rival sing gi manungda khwaidagi thawbane aukiba sahi ki September da Ecuador da ki kilometer chamri rom lapfa Gaya kilda leiba facility amda thokiba rauta inmate chama hena sekhiba loinana inmate kya ama so panang kibane Penitentiaria del Litoral gi raut adu ki matungda government emergency lauthoke masong police amasong military officers cha kya prison adu de deploy tawge jail sing da inmate sing ka hena chinna thamba gi phibam anthana na bahona raduna laiba gasan inmate lesing ani ngapiragani hana mawang da lauthokrabane haukiba sahi de Ecuador da leiriba prison sing baram da khangba mi amana agency da haike Maduri jail de toin hana son baki thawdok sing thokliba aduna authorities in control to bangamdre abase ulle right doina tholak liba authorities in prisoners gi rehabilitation gi program sing da ming thamba amadi jail sing ge manungda operate toriba khulai paiba group sing khangdok tuna makoi gi mayukta akan ba thawrang sing paikhat pa mathau tai abase ulle haire Ecuador gi jail sing da hoje inmate sing kuthraga manga lei amasong jail sing adu inmate sing thamliba adu maximum capacity dagi chata taraga manga rom hele haire Augiba thada President Guillermo Lasso na jail gi irang control tawna bagi pandam ka loinana akanaba plan ama lauthoki tawyu musung badu auju phawa thapuk wena pang thoropati leitre minorities ingi masak lepwada center na manada ba firep sing loba gi damak supreme court na pen thaba phangdokre state level da hindu sing chawna minorities ingi masak lepagi matangta manada ba tongan ba firep sing loba gi damak center da ngasi supreme court na pen thaba phangdokre amusung ariba wathogadu tha ahong gi manungda state singa khanana ba directive bigre Minority sing notified tawna bagi power of the union government lai amasung masigi matang da lawga da warib adu state sing amasung atai mari leina basing khanaraba tungda lawi ana center ngarang ning thoga pan mitta
Supreme Court Fangtoke. Mahoy na masing yam taba mafam singda Hindu sing amasung atay kanglup singda minority status bigatra natraga na piroitra ay badu state sing amasung union territory singga wafum ni ana Mars Data Center na ayge. Masige manava hiram khara da center amasung state animaki power sing lay aywa affidavit ama thangkalakle ana Justice SK Kaulomsung Justice MN Sundres ki bench amana ayge. Kona nakoy na center ki power lay ay tongan-tongan pa manata pa mayam ama layba akoy ki asigam balibak amada. Aikoy na kangi adubo kanagumba khara di yam na hiyan na section kadabane. Affidavit sing asi tanggalak tringay gi mamangda waram kudimak adu public domain da layre maramaduna na akoy na wangang bada head section kadabani ana bench aduna haike. Ministry of Minority Affairs na anova affidavit ama tanggalakre. Adubo maduda handadagi affidavit ta haike adu mutat kibagum taure. Masih aikoy na yaroy da pamong khara kini haujik khanagadoriba asi lebak asike. Mafum punumakta manung titna pal tahan kadaba karani hanba affidavit adu da fere badu hana da laukre. Aduba anuva affidavit ki matung ina minority sing identify tawna bagi power adu central government da pire. Marabadu na matang ki hearing agas kuntra ki nabit homne ki mamangda status report ama pira kadabani ana bench adu na haike. Taliban na nufi sing da yengleba midyang hongdok trabadi akan ba pressure mayong nagani. Afghanistan da nauna sasan barak krabat Taliban legang na mafam adu ki Afghan nufi sing da tongan-tongan ba akan ba ating basing tamduna international community ga mana dawa. Medyang sa tariba asi hongtokan na naba makatana akan ba pressure mayong nana naba kong tangsing. Baikad kanihan United States na akan ba wafam pongtokre. Hardline group mo wariva handak tanaw na libak ado kinapising imatakta warip sing lagto na ating ba kaya tamsiliba amade. Navi amadi juman dripi napi masasing ki hak kaya marom manghaliba asi kudak tahando kadabani. Wafam asimak Taliban lengakta hakten na pangdok rabani hani ki West State Department ki kwang loy. Net Rice na ngarang media briefing amada pangdoke. US ki masagi oiva tongan-tongan ba kozo kulay sing abadi pambay ki amarum laijay. Taliban lengang na masagi apik ba wakalon da law ki ba warip sing andok trapati masagi. Mangjaba ki amarum mayong naragani. US na Afghan officing ki awafada sarwiyari aiva wafam sumano pangdoke. US ki maikedi ki awa batarafa Afghan sing kidamak kari karamba khongtang lawhat kadage abagi matang dadi marik chumna phangtokide. Aduma buhaw ki basahi kullom US lanmis na Afghanistan da leringai matamda Afghan gi nafi akang sing kidamak jaifa thorang paikhan anava. Tongan ba policy ki thabak to onthok lammi haifa wa from hana phangtoke. Haw ki batang sin bitta Taliban lenga na thorakiba anubu order amagi matungi na labak adu thalairiwa Afghan no pisina batu jumdagi mapan thorakpada mamai amadi aksang gi mafung phana kupsin gadabani haifa. Wafam pangdor ki tawang si kumsing dising amagasa pan marfutra ki matamda. Afghanistan da makoy na sasan tawringai da nupising ki mayukta akan ba ating bakya tamjan ki ba adumag nawna anjilak pani aina. Lauduna Afghan miyam na janing da ba fangdong nari. International community na su Taliban ki tawang adubo pam da ba fangdong nari. International community ki maikedi ki fangdong na rakiba matungina Afghanistan da nawna sasan parik lipat Taliban administration po UN amadi atik community sina mafung fana recognition phangna na bagi pambai singi manungda amadi lebak adu da leiriba napi sinda mahima sing tamjana bagi mapung fana hak bhagan kada bani haibasini haribo wafum asigi meukta Taliban lenga na lebak adu ge napi sing abasan napi masa sing bo yumdagi mapan da thoktu na thabak subai handre napi sing adu ki naknaba mari mata oiban hwa ama yauda badi yumdagi mapan thokpa yaroi aina su ating ba pere nauri napi masa mairoi ki hamrom su school da satuna lehek laisu tamba handre France na fangdo kiba matungina US na masigi mapang oina chatminari balepak sina hiram masigi matang to komna khanari haike makatarakwa atopa Manipur gi pauda taragan ithu suba Manipur Legislative Assembly asina khwadigi jamna MLA singi matakda election petition thaba tam oire mamangi tam singa yangnaruboda andaki taragan ithu suba Manipur Legislative Assembly tam asina tongan ba kendradagi karakliba MLA singi matakda High Court of Manipur na khwadigi jamna election petition thaba tam habadu oire ngarang me mafanda High Court of Manipur na tongan ba kendra dagi karakpa MLA papan gi matakta tharakpa election petition sing admit tau ki bakaloina na auju phawbada pon election petition kutha ga mari admit tau tuna respondent haibadi MLA sing da akak nava tarik loina na notice tha duna chaliba tha asigi manungda hearing chathana rabasu kona respondent sing da official oina notice bi kre amarum da petitioner sing da respondent sing gi matakta tharakliba election petition hamba respondent haibadi MLA sing handa kitara kan itu coba Manipur Legislative Assembly mikalda makoi ki election affidavit landa nomination paper sing phal tawwa aran ba information hapsin ba masagi sahi lana hapsin ba education qualification lana hapsin ba amadi masagi aseng balan thom mayak sena pandaba number oiba federal number al sire
ngarang justice lanok sungkum Jamer gi single vans da list tau kiba election petition ki marung da thangcham Mohendro da kunrak pam kendra gi MLA thoksom Lokeshwar amadi atopa petition ani aduna Kedrimem Kennedy na kaksing AC gi MLA Maklambam Rameswar gi mathakta thaba aduga Avung Sembare Hofingson na Fungyar AC gi MLA Lisio kaising da thabane Justice Lanu Sungkum Jamer na respondents gi submission tarba matung MLA Lokeshwar Lisio kaising amasung MLA Rameswar na notice issue tawduna May kuntra fawa gi manungda reply pinana bakangan kre Amaromda Justice MB Mural itaran gi single bench tasu election petition homeless tawke Singkai ngan bi misi da sena ba mapuroi pa manempok jel jaukre mamang thagi kutbathoi de Imphal West ki kodak awang lekai de ki sanasam ningol ningthau jam ombi singkai ngan bi sai kun ga daruk surabi mau amau hu pijatuna har ki bani ariba lekai asimakta da gi lai kitravi asigi mapuroi ba ningthau jam bijanto sai kun ga nipan apok pa lai kitrava en ibungo amasung lai kitravi asigi manembok ningthau jam ongbi jamini sai ni fu ga nipan mapuroi ba lai kitrava en ibungo JMFC Imphal West tuna judicial custody remand pibadagi ekojani mak ngasi jail da jaukre laiki dravi singkai ngan bi mamang thagi kuri thoida not a west da labor harassment city da asi baksang on purake thawdo ga mari leina mai Imphal police station na sumoto case da an bada UD case oina restart tawke police da laiki dravi mau adubo nongalaga rims ki mokta khosenagi laiki dravi nupi asigi apokpa mapa na mai Imphal PS da complaint amalan katke asiba haksang oina fangle ngarang more lambi gi technophol amadi khongkhang village ani gi lona bada Imphal dagi more tamna lakwa package drinking water furakwa tata gari ama accident thokpa dagi miwe ama sikiba thawdokta thiba khangda leirakhiba atopa miwe adu sumafam adu da nungsa kamadi laigoi marakda mansin da leram badagi asibaksang ona fangkre technophol police amadi more police ki apon patim na bakata na thijin bagi thabak chathaki bada ngasi dungthil pung amaga makharum tarakbada miwe adu ki asiba aksang oina phangbangam khibane Accident asida lai ketraba miyo ani atudi M Daman Singh sahi kun gataret abok palai ketraba M Bawa Laifamna Assam ki Kasar district ki manung chanba Chonai area dagini Hausina Mantri Phukri maning lekai da laibane atopa maduna sanjoi chahimit ni phukani thoi abok palai ketraba Gulam Chat Kawi Mantri Phukri maning lekai dagini aire Arabida content sing asigi marui pau khara asi pau tamjariba Manipur local news YouTube channel asidagi hengbiriba punamak pathaga sari channel asana tonda kanarbadi subscribe to be to subscribe to be like and share to busu kabi guna punamak po amakana thagasari